능기 아제포 와로라마 덤비로 하비시 Prime Minister of India다 딱보야 해봅니다. 데모크라시 해도 아두네 MLA네 BJP기 MLA네 하네 BJP기 마탁도 왕왕뭐 야돼 해보 그다지 룰 얘기해 봐. 하 아두나 BJP Congress 아두와나 부선거노 아두가 레박 농시버 사거노 쟤는 하게 호지 BJP Congress 하나 BJP 하나 메이테이신 아두다 무르오나 레크르데 아코이 분부 쉬어야로 아코이디 불러 아코이 불러 아코이수 허럭거니 아두다 잡혀야로 아코이디고 아두다 기능 것이 아주 저희 아훈 파르부 따라서 호지 BJP 파에 하나 꼼락을 레베 미야우리니 Congress 기수 저희 따라 군 마망다 컨그레 Congress 기 와수 부선거노 아니 하이저리시 있잖고 사오래봐 어제 저희 어흠시부 모레 센트럴 거버먼트 BJP는 사다리벌이 라시부 어제 기안 따들이 하이르디 수즈다 그동에 기안 따다보노 아이디 그리 하이루니고 아두부 BJP 파이 하 어제 꼼라가 짤리여보 아두 따로 아코이디 그리쇼 하이르로이 ngang 아두 아다 따로이 아코이디 예추이얼로이 너 거의 좀 농시버기 디베트 또 있잖아 토픽부 토픽이 거의 하이저 보아니 아도 따로 아도 짜타로 아직 메이테나 드라마 토브세 아도 토비오 드라마 마얌나 드라마 영럭 릴라시 영럭 레 라스트 아와블라카다바 라스트 마이티가다바 가람바 자티노 하이버도 아도 옌비오 아도 어디 아코이 거리 토브 타이 거이 거리 토브 타이 미나 하이버 와크라 인너버 파이 따너버 파이 아이 까나바 크라 펑네 하이도나 마두다 롯라가 마두다 머춤 짜라가 잣포 오이르디 그동안 레파 셈방가 모이 아도나 MLA 싱슈 다생나 레박 농시브니 प्रजा नुंसिबनी आई मणिपुर दम लेपकनी हाइबा तारदे सेंटरना हाइबा दुदा चटपीगनु लेपीगनु को अखोना हाइनिंगबदी असेंबा मणिपुर लेबा नुंसिबा तारदे इशू दु लाकबदा इशू की दमते दि लेपियो होय तोलब चाजरो एबेला ओइजरो मथंगसो तुम ओइजरो काइदे अखोइना ओइगे हाइदे मुंदे कनानसु मानंग हाइरगमा अदु इशू की दम लेबा की दमते 100% लेप ngамदरसु 50% दि लेपियोना 50% याउदे ngasi MLA sing na lepase 10% याउदे अदुगी प्रूफ लेना अखोइ पीबो ngame होजेना हाइरिबदुने होजे बीजेपी MLA क्या लेगे प्रेसिडेंट प्राइम मिनिस्टर से बीजेपी की लीडर नत्रो मणिपुर द ngasi थोलिबसे नन करिगी तुमिना लेबनो हाइना वार्निंग तौरोने अदु ngамदबा तारदे असेदा आई प्रजा की लीडर ने आई मणिपुर नुंसिबने मणिपुर दाना लाउबु सागनो याम इकाइनिंगाइने लाउबु सुया सागनो माना प्राइम मिनिस्टर द चिठी इबदा कंडेम तौबदा हाइरुबदा माउंड MLA सस्पेंड तौगनी हाइबगी रूल लेते अब पार्टी के विषय सो हाइबे लेते अब अदुगसी पार्टी न सो हाइदे MLA न कना न सो हाइदो तो प्रजा दते पुलाव द लाहलगा प्रजा खना अमु लाउबु कनमन बदगी गसी पुलिस न तेर केस कापु ददि करिमरम अमरम द लेतेना मणिपुर काइबी यारोय अखोय मणिपुर दा से तौबो यारो हाइना लाउरिबगी नत्रो अदुदि हजिकि अचुंबदु गवर्नमेंट रा बीजेपी रा पब्लिक ला फाप तादरेबो अखोय मरक त ला नामत लेखरेब अदुदि पब्लिक थोरगा नुंगदांग दा इमासिंग चथा अनि हुम दुमदन लाउरगा लेबसिंग अंगावबो तारेने अंगावबो तादरो तेर केस काबु अदुदि नोय दु चुंदे हाइरिबदेबो अदुदि हजि अचुंबो से करम बनोबो इचन ओय फाप तादरेबो को अदुना आइदि आई तसेंना हाइनिंगे हाइबदि अखोई मणिपुर से सेम से हाइरदे मिगी वाखरा लौना से अदोगा याम पॉलिटिक्स ता पार्टी द इंपोर्टेंट ओइना लौगनु पार्टी द लौगनु सेंटर द इंपोर्टेंट ओइना लौगनु अदो लौरि मखै अदोगी कांसेप्ट लरि मखै अखोई इचि नाउ नुंसिना बसु यारोय केरले काय दुम खनागनी अखोई मसेन दुम फुनागनी अदोगा मथंग मागी कालुप की इंटरेस्ट द लोइना लाखरगनी अदोना मसाइगी बीजेपी वगैरह whoever anybody वगैरह तसेंगा मणिपुर से दा अखोई अमत ओइना हिंगमिनसी हाइरदे प्रजा मयाम न करी पामनो हाइबगु खुंलाउदुदा मदुगी पल्स यंगलगा मदुगी वॉइस यंगलगा चप चाना डिसीजन लौबियो लेपियो अदुरते अखोई नुंसिनाबा यागनी होजिकी लेंगाक सिना पार्टी सिना गवर्नमेंट का पब्लिक सिगा तोंगान तोखाइ ता ताबु लेरगा अखोई मसेन नुं हुनरगा लेबो मोंदा चखरेबा आइडियोलॉजी से कांसेप्ट से सिस्टम से याम फजदेबो कोसे अदो मोय आदा लेरगा खुबा फुयबा अखोई मसेंगा गवर्नमेंट गा सिदा अखोई मसेन खनबा मैते मचा म तेर केस कापा मैते मचा म खोंग कौबा को अखोई ना स्टेट पुलिस फोर्सेस ना अखोई मसेन ओनरगा अखोई द तौररिबो मयाम जे मिदि हराउरियबसे सिदि थोकनिङाइ तौरबनेबा सिना तौरगा लास्ट फोर्स की पावर से उधलेरगा
loina no khoi surrender toro hai ga dorim ne ba do hoji se na hai jari ba irang 2029 da loisila ga ni hai bse ma si threat ne ba si surrender gi wafam ne ba mai nai first round thamjage okay za 2029 today da by 2029 da alhobusing lusilagani have say it's a threat have ne duga hauji akoi da yam kanna dakar lai dibisi unity praja sing unity or people's unity masi punsin masi lai raka ta laita ragadi people gi unity sne hena powerful oi ba strong oi ba se nongmai da gi su khulai dai su sne hen gane ba form thambi de duga ojana lan su tawdana mayam gi mayam su hangbo ojana su jam thambi ba su sign tong na lai diba kangbu sidai sida akoi gi India government gi atoba khut yawi amasung yaurabra habi wahang ki su hangaga dumak lai bani aduna masida akoi gi lai diba MLS sing aduga legislator sing power pai riba sing kina karim ta koina da voice amuk rest obung am da base kari gino habi wahang si masu akoi gi chik su chaungna dum hangaga lai ri aduna ai koi gi sigi union gi maikai digi union government gi maikai digi phongdora iba by 2029 da insurgency gi groups kano si Manipur de gan haurakanda loisin duni northeast ki koi state ching lai de basida mapung phan loisin bangam gani loisin gani haibagi poselai duga koi gi akan ba central force koi gi CRPF ki cobra ka pallam ko ji season ra kain lai ado masigi pot si karam haina uyoza huziki lai ba Manipur situation sida sima ki khongthang ji sima ki method chi changchilak matam da effectively ngamdori ba jaga sida kari consequences lakpa ya regarding koi gi lai ba present situation sida oza ki wena asi kamai thambi ni uza Chal hochiki hairi ba adu moi di tawrakani India ki maike de gi di moi di sik plan taw ba se kuirabani aduna Manipur da akhoi north east se da yamna migyan changbane sigi se aduga kaya history kaya so dum leiba haiba tare aduga Manipur da afaspa ga haina thamba mayam se extend tawraga lakpa mayam se India na masigi plan to basidi kuirabani adu handak Manipur da situation se thokpa se ojeki maitega kuki ga tonarag libisina chahi ahum phag dore phare adu ka sumaina leiringe da handak naga ga muk khogi kuki se amu haurakhre sumaina tawbase da masigi advantage se lauraga ojeki center na masigi plan se tawraga 2029 da loina makse kaino tawgni haibase atopa India gi state ta mase apply tawe haba aduga moina blame tawbase akhoi irang maphamni loina order phataba maphamni situation se sumaina leibani haibagi mingda manada ja company ji purak laga thamla laga mase mayam se tawrak pase akhoi masina takpadi akhoi da threat achauba ma leyebo yelomi akhoi se da ko aduga divide and rule policy se sina sanai habese akhoi phap taga da bane ba laibak thibadi sumaina larasu akhoi gi mi singsina ngasi phoba da akhoi na unity leiba ngam da ba amata punsan ba ngam da ba mache taraga chapasigi achau ba moi gi advantage am leyebo aduna akhoi na tatana haibase akhoi gi yelhomi hairi ba indigenous people hairi ba gi akhoi gi mayam gi apun ba ma lei pataradi akhoi phagani haibase maramdi apunba leiba kanda akhoi se pangal achauba ma thokani heba adna si external force di toan badigi akhoi da lakani laraga moi di akhoi nationalist ki concept da wapham da loina makse leihange haibagi pota tawrakpane aduna one nation one religion haibu phobagi asigi concept da mi plan di haurabane heba ko aduna hojik tawbase adudegi kamaina tawe hairaganda asai masiki thokningai mayam se asai su kampu hairiba mayam thamba adu thamba ada thamba adu moina na amuka tharakpa aduga sonda kene bi aduga BDF mayam se da support kana na tawe hojik sponsor se India gi khud yawe ba maina toholle hairaganda lan thola kanda akhoi sibu threat toan na tawraga hojik si threat ni haba se threat si da practically yauri ba threat se chumna noi surrender tawro natradi yaroi det asupta chahe supta haina haiba nate ba ko aduna ama waraso sonda lan tawholi ba hoji maite ga naga da lan tawholi ba makana na tawhon bano haiba se akoina khangba ma change ba mase thithokpa change ba ko adubu masagi kari hairuni masi khangna akhoi gi mi singsina akhoi punsan bangamde
aduga akhoi maru oina leader ni haina elected oiribo mayam sina masigi se kyan ta de phap ta de haba sum Manipur kan gadabani Manipur kaibe yaroi Manipur sem gadabani Manipur ke haina dum lawba sida lawba saba ado ada di karisu haiba ngamdaba adana moina haiba dum inlaga chatpa tawba ado di kadai di lepa kan gani Manipur kan se Manipur ki tamak de haira taradi praja mayam na haiba karino praja mayam ki apambadu karino haiba do madu da leblaga lawraga chakadabane ngasi MLA mayam kana Modi ki mathakta kana wangang ba yauri ge ba ngamba yaw ba amisa ki mathakta ta senga nupi naked ani buthokre hai ba kanda de parliament da amisa na condemn tawe ngasi manipur da pamda ba thokloi da ba thohai da ba mayam thokre akhoi yeng ba da pende jiri da karwain thoi ko adu ga sida nupi macha nupa macha ado topa mayam adu da mayam se lere handak ikui da tolombi da nupi macha no anga macha ni yamna tathina mong amata da mong da aduga sida ukhul da handak mi innocent people public bu ambush tawra kap chi ba se da ngasi prime minister of India Narendra Modi na karema ta wahai se haithok tri yebo adu erde akhoi Manipur mi si bo India ne hena lawri bra on natraga mi ne hena lawri bra se hojik akhoi na mase khangpham thoyeba aduna masida BJP ki achauba asoiba layeba ko afaba mayam leramba ya dubo hoji Manipur issue da di BJP se akoina phayai kama haida bano maram di lengak tu BJP na ngak li bene aba ruling tawri bene ase heta hairaga phataba tawrasu adu haiganu kitang soil lersu ai BJP de dum phay hayo haina lepa mi yauri aba aduna karmaina adugi kaino the mindset to da akoi karmaina lepak tu 야가다브노 하이브니다. 너나 소이부디 소이 하이브 따브니니. 거 아도나 ngasi asi phobo yauna lakrabasida Amit-Shah or Narendra Modi na karimata Manipur ki da condemn tawde wahai thamde mina hoje drombi da kape sonda kaplo tawribo mayam se so dum yenglaga leire. adu madu da chumi haidana lenga asina mu tumina dum follow tawraga leyaba adu me gidi Manipur ki MLA mayam na challaga masidi yaroi haibase Amit-Shah ki mathakta Narendra Modi ki mathakta challenge tawgadabane yes adu ri moi Manipur nungsi haija koina haigadabane ba sidana Manipur nungsiba na lawra saraga hoi loina makti oiramoi ko MLA kharadi yam nungsiba sengna thamoi sengna thabo tawningba hainingba su leiram ba yai adubu ngasi phoboda MLA kanamata na prime minister mathakta je ibang amde condemn tawbang amde lawbang amdaba sina takpadi akhoi se karino haiba amadi lakreb aduna ngasi akhoi lebak kan se Manipur nungsi hairadi party gi da challo no ba Congress na su Congress party ki kanani ngai khakta moi achumba da dum ngang laga chatna leire ba Manipur ki lebak praja nang haiba pambadu de u de ba moi party ki go ahoi khradi yawram gani aduga sondana BJP na tawari bo poche adom BJP chumi hai na hojik Manipuri macha mayam maitei macha mayam BJP ki tamakta tholaga chatpa mayam su yauri ba adu di kamai na khoi lebak se nungsina ga da bono adu di shuya yaroi dana lebak ki asemba issue da de political party ki ama da idi chahaning de akhoi na BJP Congress adu ki haina leblaga chatana lairadi Manipur da ko akhoi nungsina ba su lai lairoi magi kalup ki apamba interest mayam thorakani akhoi control su tobunga moi aduna ngasi ngasai chana hanbiri ba du da asiki pot sidi mi di hana degi taninga bada already roadmap semle haraga thabak se tawropani haba aduna madu akhoi di khang haba aduna akhoi na khang baje madu khang ba ki tamakta akhoi na center da ngang bane haba adu akhoi na center da ngang ba ka da soida leiriba party singsin akhoi da hetta yena ba kumna law khreba ngasi phobo da laibak thibadi asi laka tawre asi tawre hojik tawri adubu lengak sina leader singsina mayam phaminaraga Manipur kanse sumai tana se haibo phobo da ngasi su adu baw phobo da moi program tawde arrange tawde adu lebak nu sena ta pulop to lawe aduna shwa yaroi aduna moi di sigi plan tawriba sidi 2029 da haibo sidi ngasi digi tawba plan nate jahi kaya kuina adugi tamakta akhoi ngasai underground da chatliba mayam da attack tawraga muthaningai tawriba mayam sidi
अदुगी प्लान द लारा होजिकति ngamlaptabnena sumaina deadline ma tharaga tawrakni haisidi akhoi khange do soidan su tawrakni ado masi da akhoina pambay amakhak leyaba people's ki movement people's is unite oiba akhoina punna lep khra kanda ko adona moina khange ba hojiki nomai digi pangal leibase people ki unity sineba ado people da unity si leitaningai divide and rule si sanayaba dona ngasi machek ta halaga ko akhoi da tawrari bo poche aduna masi poche taningai hona ba kanda moi ki instrument thamda ba yade ba aduna ngasai aina haibado yamna manung yauna ai haining de hairaga hekta akhoi ki marak se da phatta da ba kampu mayam yaubne na ko ai haining de adubu mina tawrari bo khutche mina tawrari potu kamaina lakpano tawbno haibado hojik mikna singna akhoi na khangba ma changi aduna ngasai masiki potse taningai hona bada karisu lan tawdabo kampu kharaga moi se yanaraga chatlaga hojikti potse akhoi maitai da su threat chauna leirena hojiki moi na ta moi formula du taraga dawribani hojiki phifam se da noina madu noina surrender tawdaradi akhoi na haibu indaradi noina handaradi noina adu tawdaradi sigi potse laka dawribani ba ko si condition ama pura khrabani ba natra naga da so dum hoji naga da so lan tawbo hore mase tawla ga ayeng lan tawbo gi kana badi leite na go akhoi wa ga dabne akhoi sina dabne na tawra kanda last ta machine condition se thamga dabne hawa ko phare noi ase to haibagi asigi threat ama akhoi da pi bane hawa ado akhoi ki madu da kari targa lebra hairaga hoji akhoi government yamna kanna government akanba achetpa ama targa le ko ado government akanba achetpa is kana na pi da na people singi voice people ki stand the laka da bane ado hoji ki lengak sina party sina government ga public siga tongan to khai ta tabul leraga akhoi masen nung hunaraga lebo mong da chakre ba ideology se concept se system se yam phajade ba ko se ado moi ada leiraga khupa phuya ba akhoi masen ga government ga sida akhoi masen khana ba maitai macha ma tear case kapa maitai macha mu khong ko ba ko akhoi na state police forces na akhoi masen onaraga akhoi da tawra riba mayam se midi harauri ba se sidi thokni ngai tawra bane ba sina tawra ga last force ki power si udhaleraga loina no khoi surrender tawro hai ga doribne ba do hoji se na haizari ba irang 2029 da loishila gani haibse masi threat ne ba se surrender gi wafam ne ba mai nai first round thamjage okay ja 2029 today da by 2029 da alhobu sing losilagani habase it's a threat habane duga hauji akoi da yam kanna dakar lairibisi unity praja singi unity or people's unity masi punsin masi lairaka da laita ragadi people gi unity sne hena powerful oi by strong oi bese nongmai dagi su khulai dai su sne hen gane ba form thambi de duga ojana lansu tawdana mayam gi mayam su hangbo ojana su jam thambi ba su sign tonga lairiba kangbu sidai sida akoi gi india government gi atoba khut yawi amasung yaurabra habi wahang ki su hangaga dumak laibani aduna masida akoi gi lairiba MLS sing aduga legislator sing power riba sing kida karimta akoina da voice amuk rest tobungam da bese karigino habi wahang si masu akoi gi uchik su chaungna dum hangaga lairi aduna ai lairiba lamdam masida gi hawrib insurgent group mayam sidagi akoi gi lairiba merger agreement ki hani gi laikhraba insurgent group sing na claim tawraga lairiba pot sing si khoi kenwa sing kina acknowledge tawduribra acknowledge tawdabida adu kuire li sanction la e sigi pochima khoi gi table da la akanda white paper ta akanda masigi wari tla akanda dialogue ta la akanda losin bai form chimi acknowledge tawbasi na thaira thamaba adu ka koi hujik yam sangali sangchin ojan ju panbi ki chahi kunma kuntaru kuntare gi ena go gi naga pisto NSNM gi ngasi phawa khoi gi mai pak tana leiba singba mayam sina atopa khoi gi nan pistok ta leiba mayam si leidiba khoi gi group mayam sina adum India ki policy singkida wari shana bagi oiro through political dialogue ki table da bula poiro makoi da rely towning da bagi tawbada thaja bapot mang bagi sigi post da koi mai pak ba aroi ritara gadi atopa koi gi method ama paradigm strategy ma honga kana koi gi by force or so ngasi paliba kopra ga sina da na khotana makoi makoi ne thamkiba timeline thamkiba dugumba plan da mapung phana ba hona matam da hairiba singsi na thaira kanda full proof amasung transparent oba mawong du na thaira kanda hekta force tawra kanda koi gi with the help of proxy army in the state koi changsela bra haibigi khong kanu du gi achoba chingna ba amasung mayek taseng abo phom yamam leide du nei oja sang da langchap oja sumna koi gi namphu da sakti namtharaga hai tare sumain to bosina mu tungda mu
loishin kida potuna amung chongkhaloi haibagi poso haingai de leite hai dare aduna akhoi gi sumaina diplomatic ba relationship ki through the peace talk ta lapodu gi mahutta sumaina akhoi gi india government gi side gi su mapong thang ama chakchil akoi mong sida kari ahong ba kari khetna ba ma sumoi strategy de hujik leib situation chiga kamain ubiu sa khoi gi manipur se khra lu khi gi ni ye chan ko aina haining badi khra lu khi gi ni hairadi ngasai sujata na so haire hoji akhoi misimina thokpase aso apan mayam thokpase akhoi lan akhoi de yekna ba akhoi de lan tori ba sing da changlaga akhoi se tawna ba da sokna ba na te ba ayam ba se ko dum yeng bio mayam yauri go laiki da ba ngasi akhoi ukhru da tawna ra ga sokpase di lan mi sing ga lan mi kapna ra ga akhoi ayam ba sokpani ko akhoi masing civil ka adu ga tawna ba da sokpa na te ba madu hana su phap tao ngaran han soy ngasi soy moina mi chambudi kaplaga ha boost to bani na ko ado akhoina lahan tawnariba ngasi tawnariba mayam do di lanming singna akhoigi lanming singa laming sing mohiga attack tawnabada ayamba sokpane ba sina lan ko he the manipur the imphal manung da di ayamba akhoi lan hari je lanmi singa lanmi sing kapnaraga ya mai pakna adum akhoi udeba sida tawnari base center security forces ka state security forces ka praja gi langdana tayar mai thadana gari mai thasida ayamba sida oina chakreba economic su mangba matam su mangba akhoi gi kaino da su loina sokpa adu war haibasidi lan haibasidi mi gi economic se sisu economic to manghanba sisu lan makhala maneba nang gari amani mai thadoki ase mi du gari amul laininga honarak bgnebo hoina gari amul leiba ase akhoi lairab leitaba state ne mi nina chahi tara saving tawraga lairak pa mi yaure loan thiraga lo lairi ba do nang gari tara kun thadokradi adugi paisa du kaya no akhoi de si padre ko economic se kana na sokpa henbra hai base amada hani yengo gari mayam tampak da mai thotha gi ba akhoi gi thukai gi ba mi soki ba tear case na tawlaga hospital da leiri ba mayam se ta senga akhoi manipur da thukai ge onatraga manipur lepak da attack tawrali ba sing du ka mayok na raga tawba ayambo oide ba adu de akhoi se kadai da chalibra akhoi se chumlibra hai ba du di akhoi gi mi na pha ta dre ba madui marak tu da government tawningba chaningba chapa lambi ama da dum challe ha praja na lawningba lawba ma da chakre ba akhoi se onna taina ba da adu di shwa yaroi aduna ngasi akhoi naga ga hojik tangkhul sing gi area da khara thoknari akhoi gi tawriba potu di yekna ba sing kanano haibasi identify tawraga changsali ba ko soidana yekna ba du kanano haibadu khangdre police commando MRIB mayam se akhoi manipuri ma chan natro aduga sondana ima sing na lauri ba so akhoi manipur natro adu ima sing da tear case kapudu kanana no akhoi gi micham sing de phuri bu kanano aduga akhoi gi praja sing na mu gari mai thari bu karam ba gi gari no haibudu akhoi di asi gi se akhoi ji asi gi da yam mun na phap tamina ba ma change aduna meeting yam na toina tawai consultative tawai kadai lekai da lauro meeting di tawe adu asidi phat ta drebo aduna chahi ahum lan tawra su maitai sing se phat ta drebo maram di government ga people singa akhoi gi leader singa people singi wakhan se mana drebo natra su za mana dre to chakirak pati akhoi masin lawin tawra kreba aduna aina phat ta dre hai se ta I want to show no ba debate taw se ba ko madu kadai da proof lebra ngara na ha pokomina duk wana chahi kaya da rally tawra mi lak thoraga tawraga nahan last the memorandum pisangani haiba numik to the natra ona taina ba the narrative ti chakre phuri du kanano shop du kanano natra kokomi haina maya lara kokomi amana mi kokomi gi mini haiba du ta phu changlaga phu ba ngam le ba phuri ba do akhoi gi lambi do akhoi gi destination du gadai da jagada no haibane da aduda masida akhoi gi kainogi kariya politicize to de have yaro have sidi politicized oina chakre go sidi politicized to khre aduna politicized to khre banena akhoi mai supai pa oe ba hojik se aduna ngasai na haibado maitai singi politicize common khibadegi mai pa pangam da bagi phifam lakhre ba lepak ngakpa singsina
sarkada yawba singchina pra nationalism gi wakhanda dum chakre ba nationalism da challe ha bising se center na haiba se tawe center da no haiba yek na ba dimbe tawba ngamde center da mung na ba su ngamde center da kaino tawba su ngamde center na hayo taw phamo chalo haiba da dum chatta na tawle actor oina acting tawraga leira director na asom da leira ba director na hai na du tawro 하이라가 좀 떠봐. 맞다. 해로 다이렉터 하시디 미도 할로 소 합도 돌이네. 마음도 쿠바 타로 하시 다 돌이네 봐. 아다 쇼아이데 해로 매암 꿈라가 레레 또 다이렉터나 아들라이 그래 봐. 마도 example 라이 비게 봐. 오직티. 센터기 짜오바 BJP 리더만나 मणिपुर की इशू दा नत्रगा गवर्नमेंट सेमबगी दा मंत्री मंदोगी मा पीगनी पीरो प्रेसिडेंट कना ओहनगनी सेम कना ओहनगनी मीटिंग तो कोखप कांदा दे उचे कुमनो ओरो फ्लाइ द पाए अब लोइन एमएलए से पाइ जाने को पाएगो पाइद्रा अमु ओरो हलकनी अब अदुगा ngसाइगी BJP की लीडर अमा इम्फाल लारनी मणिपुर की गवर्नमेंट की फॉर्म तौनिंगाई की तमा हाइदे एयरपोर्ट चलगा ओगलगा तौरगा इम्फाल होटल दा क्लासिक क्रेन दा क्यू ग लेतन तौएबा अस याम नोनिंग बजाने को आई एमएलए ने इलेक्टेड ने हाइबसे काओ खरेबा अद ओजा प्रिमा नंदना अमा हाइबदु ngara खोगी एमएलए सिंगी लाइक अमा इबा यारे हाइबदु को अदुना मसी तौए को इजन अदुगा होजिकति करी तौए नहान त्रोलोंबीदा angam machama ni lekhidre yam sathina hat krego ado ukhruda khogi michamani lambi da yam terrorist ki act ko ambush ya sathina kok ta palego ai di victim gi imung do su chakre mapa do kaplaga wari sai macha do ne aba sikhibudo mapa do anaba gi tamak da macha na treatment do puraga as nanglaro thuro na treatment su phajana loisan da na moi escort ki timing leibine na madu chelu bane hayaba mapa do na maning da phamba macha do na phamba sida pan bane aba adu mapa mak to ai unaraga khunda chalaga go wari sara moi imunga ai prayer domine yaba go mapa na li yaba sumaina tore thokro kanda ngasi MLA kana delhi da pairaga ami chata modi da si aroi haidana taksan bara haibne da kadai da kaga kana chaluge MLA su chatte CM su chatte masigi issue sina hena lepak ki tamak ta chaudro hekchi oidaba terrorist ki thab to kanda lepak ki asengba moi leader ni praja ki leader ni haibataradi government semgani other meeting kore adu tawboda chahi ani hum flight tonglaga pairaga chadiba natro besi mayam ngana MLA kunthani phun changsallaga thana dawrona modi da khoi kari unna handa si aroi akhoi bu lenga ngau haibro ngalo haibra akhoi MLA oiro haigra akhoi BJP di tokni haiba kana yauge haba ha including BJP ki president now id wachaw yam tholaga wachaw yam ngang khidai ngasi anga ni lekhidabada sonda tangkhu gi ni lekhidabada di statement phabo condemn phabo da thokte what is this sikuma politics sikuma adu nang sai hai manipur yar roi madu tapak da leiba maitai sing aso kyan ta de asidi chum thokte ba MLA se kana chum thok de no nokhai khona thakat ba natra akhona hana chum thok da bani adu khwagi ngapodi swai da leibak nu sibu sai adu थाना तौगनी रैली चकनी मीटिंग तौगनी अदु फमगनी आदि MLA मंत्री दी की पैसा खाई की बरा खंगदे मदु खाइर तौबदे की वांगांग ngमदबरा अखोइदि खंगदे तोरंबी द अवानी याम मोंग तादबदा हप्पदा MLA तरा कुन चोंथोक्तबो हाइबिसे अथंगो याम चायबो लाइबा याम थियबो अदुबु आदा गवर्नमेंट सेमगो दौरे लाओ हाइबो कांददि पाइसलगा होटेल अफब बबदा लेयबो si praja singang dine praja se singang dine aduna loi na machung cha ba gi mong da lai khre machung cha da ba ma ni se ngang pa da machung cha ba sin ona tai ba da sauna re ba sini aduna haining de ko akhoi haining de akhoi ya khiro aduna lebang lak pa sing se mayam gi mi hut ure be sing se loi na sing thok tera de ma se sing thok tri pho ba de shwa ya ro 마세 신통들부디 아코이 왕라닝데 ngasi je prime minister BJP ki oira amit shah na tawribu thabak se yade haidona hoje MLA tara kunje condemn tawrone je pisalone moigi MLA na di je dom pisalaga lai da home ministry da kyarak je pisan khre nang khang bro be go prime minister da
aduka separate administration pio haiba gi phawba da soi tawra ga pisali bududi akhoi gi MLA na kaino aidi haining de mase hai thokre de hore yam wa se taning ta ba nongai roi da ba ai hai roi ge dubu ya roi aduna masai aina haiba se nungsiba gi haiba ne akhoi amata ni manipur macha ni akhoi khenna ba leite tangkhul ga maite ichi nau ni haina hainari tangkhul na mayam ba ni hairati akhoi na haiba wa su khra loro ai ichi nau ai di ko ai cheta seng na ai di maite sing da yam nungsi maite na adu sauning ba ma yaw ra khre ko sauning ba ma yaw ra khre ba taw thori ba thabak se mafam ra leitere ba nahan yego rally chakni chale maya manipur issue da laraga lotion ba drama do cinema lotion ba de ko hero du bu mayam chalo phura topogi mong ne ba sujata natro ikai dro tam ikai ado ngasi lairiba situation sida toning ma tawdana tawr lairiba sida manipur gi MLA kana matana laude ba chongthok te ba naga gi chi no su yauna ha naga gi ichi no MLA sin kari khala mulai aisu mantri phangadra aisu mantri phangra na maite gi maning da naplaga chapa ha sidi tawa ba se maite gi maning da aisu hore mase hairadi adu tawradi mantri phangla loi haina mantri du no lubra minister du no leba hoji leba issue du no lubra ai chief minister gi pham tan du no lubra leba gi sin no lubra ai minister gi pham ngai ra leba no lubra ai icha sing mathang sirap du no lubra ai bise matang praja na phat ta han ka ta bne ba do praja na phat ta han ka ta do ona ta na praja se na phat ta na shara na adum bo huran chin thi bo me do da mo ma do da protection period ga chat na lai khre ba tam ikai ba example ne go ai ngi si hai lauri je da han hukum tau dai government sem daring da lao ai ko da go meeting ma pass paisen bne BJP MLA sing kau khak hai ka harau na asyam nungai ba ja ne delhi udri bi ki type to ko paisen ba ja ne oi masidi trolombi da angani laikhida bada MLA kun thrase paisalaga he sidi yar roi nangi ache po waro lama thambiro habise prime minister of india da takpo ya habini da democracy habda du ne MLA ne BJP ki MLA ne BJP ki mathak to wangang ba ya de habu kada de rule lege ba ha aduna BJP Congress aduana pusan gano aduga lebak nung siba sagano sena hage hoje BJP Congress haina BJP haina maite sing adu da muru na lekhrde akhoi pun bu sya yaro akhoi di pul akhoi su horokani adu da chap yaro akhoi di go adu de ki ngasi atop chahi ahum phar bu tarasu hoje BJP phai haina komla ga leba mi yauri ni Congress ki su chahi tara kun mamang da khangre Congress ki wasu pusan gino ai haijari se ichan ko saure ba hoje chahi ahum sibu more central government na BJP na sadari bali la sibu hoje kyan tadri hairadi sujata ko dong kyan ta da bno ai di kri hairuni ko adubu BJP phai ha hoje komla ga chali ba adu taro akhoi di kri su hairo roi ngang loi adu ada taroi akhoi di yechu ye loi do akhoi sum nungsibagi debate to ichan na topic pu thopagi akhoi haija buani adu taro adum chatharo hojik maitai na drama tawbse adum tawbio drama mayam na drama yenglag lila se yenglag le last ta awa blaka da ba last mai thi ga da ba garam jati no haibodo adum yengbio adu ri akhoi kari tawba tai mi na haiba wa khra inaba phai tanaba phai ko ai kana ba khra phange haiduna maduda lolaga maduda machum charaga chatpa oiradi kodongoi lepa semba ngamoi aduna MLA singsu ta sengna lebak nungsibni praja nungsibni ai manipur dama lepkani haiba tarade center na haiba duda chatpiganu lepiganu ko akhona haining budi asengma manipur lebak nungsiba tarade issue du lakpa badana issue gi tamate di lepio hoi tolop cha jaro MLA oi jaro mathang so tung oi jaro kaide akhona oige haide munde kana na su manang hairaga ma adu issue gi tama lepa ki tamakti 100% leppa ngamda so 50% di lepio na 50% yaude ngasi MLA sing na lepa se 10% yaude adu gi proof line akhoi piba ngame hoje na hairi bdu ne hoje BJP MLA kya lege president da prime minister se BJP ki leader na tro manipur da ngasi tholi bese na kari ki tumina leib no haina warning tawro ne adu ngamda ba tarde asida
ai praja gi leader ne ai manipur nung sibne manipur da na law sagano yam ikai ni ngai ne law su sagano mana prime minister da chithi ibada condemn tawbada hairu bada maon da MLA suspend tawgani haibagi rule leite aba party ko bi side so hai be leite aba adu masi party na so hai de MLA na kana na so hai do ko praja da pulau da law praja khana amu law kanman badigi masi police na ter case ka pu de karimaram amorom da leite na Manipur kai bi aroi akhoi Manipur da se tawbe aroi haina lauri bagi natro adudi hoji ki achumbudu government ra BJP ra public la phak ta dare ba akhoi marak ta la namat lai khre adudi public thoraga nungdang da ima sing cha tha ani hum dum dan dan lauraga leiba sing angau ba tare ne angau ba ta dro ter case ka bu adudi noi du chumde hairi ba ba adudi hoji achumbu se karam ba no ba ichan koi phak ta dare ba ko aduna ai ta sena haining ne haibati akhoi manipur se sem se hairade migi wa khra lawna se adoga yam politics ta party the important oina lawgunu Yes. party the lawgunu center the important oina lawgunu adu lawri makhai adu gi concept lari makhai akhoi ichi naw nungsina basu yaroi kerele kai dum khanagani akhoi masen dum phunagani aduga mathang magi kalup ki interest da loina lakhragani aduna masai BJP oigera whoever anybody oigera tasena manipur se da akhoi amata oina hingmina se hairade praja mayam na kari pamano haibe ko khunglaw du da madugi pulse yenglaga madugi voice yenglaga chap chana decision lobio lepio adu arte akhoi nungsina ba yagani haibe se maina hai thamjarage Okay oza huzik lai riba ground situation se duka tongan ba lai ba hu musing hai tare mayam se mai kai de koi thai ge torok pa se oza ne gam phasana su thambikre huzik praja mayam su yam gyan taba akuga punjin megi mathau sima yam tare wakhan tabiba aduga ko gi lai riba luching ba singi su daita matik chana lobagi matam du oire hendok na bo oire bani huzik se tawba yaba mayam ma khak lai khire ko gi MLA sing legislator mayam se na ko na hai ba yaba tawga mayam ma ko na kano ma dagi yeng tara ga di hai ta nakal marom dagi adu masi sing kaimta tawdana lai base kadi gino hai ba wahang sini yam pen da base mayam na aduga lai riba ko gi kano sing da su praja miyam se da su ko kari gumba maram kharna hai tare ko gi influence to with the politicize to khabra hai bagi ta hola bra bagi mami ma kak chawnga ta basi su yam na ma akoi si su lai bak thibine hai tare ana koi na handaki protest tangchin ki ba ko komi gi for example hai se du da u ki ba koi masem yam na pathetic oi ba koi maseng brak to situation handana yeng ko matam da adugum do akoi gi matung da so mukha na thok ta basu o isanu adu su yam nungai ta pot am khak le changa iba akoi gi cost to hai tare punna changa akanda panthung yodana akoi gi mathong murang khangdana chaikhai ki pot am khak leiba duna chaotic situation ama oina sagalakanda men man ta handabe pot am khak leiba yam nungai ta ba adugum pot am su leide aduga leader singkina daita se lawpham thokpa daita se medi phajana lawdabagi mami chawnga ta basim de leire thamjage ima dang lak